puari khara semi kramaina Manipurda ngashigi mirol amadi tungi mirol da sathina paksana landarakpa drug ki poppy gi lan si kramaina jong na thengnagadage haina tawbakanda haukiba tha ama ani sida anuba BJP to led government sila kanda history khara create tawi puari khara semi akhoi gi warun drug si mayam hena ningsang birangoni 2018 gi June adwai de gi laukthokibani first mamangi ahanba BJP led ahanba government do yam ka hena mai pak pangam khite adubu hantak BJP government 2O si lakpa matungda tha ni makhai muki manung pharak pasidai de laiba development changes ai Manipur miyam punama ishur amadi ishur buthagasari history khara mamanga semki kamaina SINGH lady bichino pumnamak haura kanda government gi satharaiba warun drugs against the poppy plantation shi ki mayokta loina voluntary tholaga mateng pangbira ko support to birakil maduna achoba chapter ma history create to ngasina mu yamna unexpectedly hari si kari gno hai bakanda ko MEITEI PANGAL singida yam hone alada laidana adagi matang organization kaya linkatana drugs thingna bone adubu ngamdana dum lakpani aina igi now honorable MLA NASIR mayam adagi library lengchen bi mayam thengna ba khodingi warisa ai honorable MLA ramiso adagi askara koi sai kamai to sige nanji NASIR da ai honorable MLA NASIR da nang wabot ki chairman gi bani magi angang du ko to ma phamu kanda nase ina ngasi si wamata haiga ai nayamba moina ai CM moina haiga damate si minister moina haiga damate ai nangi nayamba moina ai nangi thabuk thawong ai nangwe appreciate to kari gi tawi sirba tanjada tamo Manipur da nangu leader ma darkar lai har kanda MLA thado ga resign to ga ma lakhiba adugma nipa and magi courage magi spirit aina respect ai masida gi life long lai radaban kanana haida suma ga gi aina mangono thamriba thajibasi mangmanga mara thabang utkibani adugi numitu deibani wari sana bada aina kainom trakki kenom phare koi MEITEI PANGAL kainom tawre MEITEI PANGAL asna sidai di kaireda nasi kainom tadi tawsida tamunung aibu support to ya idi nangoda tawdaba su leitena fare adu di na torga madugi numitu degi mana imam mayam sida wakab bogi kutangda ai social media da notice wi loina kaurga ngasi mi changa gi mathakta adagi masjid chahum yankhai hen ngasi pulka na tawrai basa it's created a new history in the state of Manipur having happenings anova history yes ngambangam daba ishwar gi kanoni yengs but akhoi gi ngasi de akhoi sida leiba imam maruiba imam punamak dharma ga mari leina ba du MEITEI PANGAL gi maruiba leaders sing ngasi pulkanda ngasi mogi yamna yemo ngasai asiba da bawda akhoi phumba changoi haibi ware yam sathir ba ware ne mise aduna ne ina ngasai anuba chapter ma Manipur ki puari da ngasi MEITEI PANGAL singna ibire haina ina ngasai MEITEI PANGAL Manipur da lebation of punamak maruina sibu sinbiriba aina NASIR aduga sinbiriba ngasi lengbiraiba imam punamakta aina ikai khunnabuga loina nai taramna wokjabani amadi aigi asengba thamoi wafamdo thamjabani ngasi aina MEITEI PANGAL singi representative singna aina assurance tawjari akhoigi sigi anti narcotics ki sigi drugs sigi oiba sel ama tongana hangre IG amana nisit aina amana aduga ataiga contact tawna loi ngasi gi akhoigi MEITEI PANGAL gi lakbiriba representative singa maroina ina NASIR da husiki IG husiki task force sigi lead tawriba nisit ka direct contact thamjara kana maduda deal to biro ngasi daga ina ya pijare haidra maduna amana police sing kari ama kari gumbada kitang yaur agadi haiba indaba hawaidaba chingnaba leragadi aingonda pau pibiro adai ngasai amana imam na hugo pikiba aikoina chingnaba gari khar di leire
ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯃꯤ ꯈꯔꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯂꯤꯁ ꯀꯧꯅꯔꯤꯉꯩ ꯉꯥꯛꯅꯔꯤꯉꯩꯗ ꯄꯥꯎ ꯂꯤꯛ ꯑꯣꯏꯕꯁꯨ ꯌꯥꯎꯏ ꯑꯃ ꯇꯧꯕꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯅ ꯒꯥꯔꯤꯁꯤꯡꯗꯨ ꯆꯦꯛ ꯇꯧꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯌꯣ ꯍꯥꯏꯕꯗꯨ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯆꯤꯡꯅꯕꯈꯩꯗꯤ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯑꯩ ꯃꯗꯨ ꯑꯌꯥꯕ ꯄꯤꯖꯔꯦ ꯐꯨꯕ ꯆꯩꯕ ꯑꯗꯨꯝꯕꯗꯤ ꯌꯥꯗꯦꯀꯣ ꯇꯧꯕꯤꯔꯣ ꯐꯥꯕꯤꯔꯣ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯄꯥꯎ ꯍꯦꯛꯇ ꯄꯤꯕꯤꯔꯣ ꯄꯥꯎꯁꯤ ꯄꯨꯂꯤꯁꯅ ꯀꯔꯤꯒꯨꯝꯕ ꯄꯥꯗ꯭ꯔꯁꯨ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗ ꯍꯦꯛꯇ ꯃꯦꯁꯦꯖ ꯊꯥꯕꯤꯔꯣ ꯑꯩ ꯇꯧꯖꯔꯒꯦ ꯃꯗꯨꯃ ꯑꯩ ꯏꯃꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ ꯑꯗꯒꯤ ꯑꯩꯒꯤ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯔꯥꯃꯦꯁꯣꯔꯁꯨ ꯌꯥꯝ ꯀꯟꯅ ꯃꯁꯤꯒꯤꯗ ꯋꯥꯛ ꯇꯧꯔꯤꯕꯅꯤꯅ ꯁꯤꯒ ꯃꯣꯏ ꯐꯥꯎꯅꯔꯒ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ